Mangi Meina Tumna Thadok Khraba yum ahumgi mahuta Anouba Sagani Hairabasu ani KHAKTAMAK SHARAMLE Mamang thagi taramathogi nungthil pobofta Imphal West ki Sekmai PS na kwaliba Lemakhong Chingmang da laiva lanjena duna relief camp da changjafam laurokliba IDP gi yum taruk kuki lamhenba singna mai tharambada yum ahum tumna chakraba atopa yum ahum na ka hena amang ata thoktabadagi thaudok thokraba matungda Sekmai Assembly Constituency gi MLA Haikham Dingona mahaki maikedagi sel putholaga Tumna Khraba yum ahumgi mahuta Anouba yum ahum saragani haina fongdokhrabasu ngasi faubadadi yum ani KHAKTAMAK SHARAMLE thaudok asi thokraba matung mamang thagi tarahumdoigi numidam pung 9 ama tarakpada pauche asina MLA masaga telephone da wari sanabada mai chakiba punna yum ahumni hairapaga loinana masigi mahuta Anouba yum ahum mahak masagi maikedagi sel puthoktuna saragani haina fongdokhibani MLA na fongdorakpa wafam adusu pauche asina da report tawkhrabani thaudo asi thokiba numit kunni henzilakpaga loinana MLA gi maikedagi yum ahum sanaba check nung amadi lengoina chingba yum safam singda purakpa haure haibaga loinana sagatpasu horakpadagi ngasi pauche asina Sagani haikiba yum ahum asi masing suna sarabra natraga yum kaya sarabage haibagi khongul lirubada Meina Tumna Khraba yum ahumgi manungda laitonjam ongbi nuksitombi chahi yankai mapuroiba lekhidraba L Ramegina Foundation hoba loiraba matungda masigi mathakta faklang khabagi thabaksu tangkhai faningchit yauna Mystery Singna Sagat Amba Tengnaki, Aduga Laitonjam Sanathogi Yumna Chekna Foundation Hoba Loiraga, Faklangi Saruk, Hapkat Kadaba, Watlamki, Nauna Sagaliba Yum Anigi Manunda, Masamaksu, Football Sanaroi Oina Horakiba, El Sanatoi Apopa El, Guvergi Mingda, Foundation Fauba Hoba Loiram Laba, Yum Asisu Subnadagika, Ahungi Yum Oiramki, Matang sida panba yabadi kuki lamhenba singna mai thadok chingegi mamangda El Sanathogi mayamba ani Rajesh amasung Rahul ga punna machin manau ahungi imung sing yum anida leirakhibani yum animak Meina Tumna Thadokhibani aduga MLA gi maikedagi sel puthoktuna saba Haugalakla yum asina subnatangi amani amasung masigi manungda laigadaba kasu ahung KHAKTAMAK oiramki maram asina mai thadok chingegi mamangda tongan ba yum anigi manungda amada Sanathoi amasung Rajesh ki imung sing leiraga yum amadana mayamba Rahul gi imung mioi sing leirakhibani thaudo asi thokraba matungda yum ama KHAKTAMAK sagalagliba asida machin manau ahum hanagumna laiminabagi khudongchaba fangadra haibagi wahang hauri Anouba yumfam sing asi Sagatpagi matangda pauche asiga wari sanabada MLA na yum sagadawriba Mystery Singi yumbu singda apamba matung inna nekchagadavani haiba wafam fawwa fongdokhibani yum ahum sagani haikhraba matungda ngasi nungtil fawbada yum ani KHAKTAMAK sagatlamniba asisu animaki sagatpagi chang manaramdaba mapung fana loisindringai khangtapta mathau taba machak lairaktabadagi lepkhigadawribra haibagi chingnabasu poknahale Yum ahum sagani hairaga ani KHAKTAMAK saramba thengnabadagi asengba ama khangdoknaba ngasi nungthil pung 4 ani tarakpada pauche asina MLA da telephone tawrubada paikhalakide panba yabadi thaudok thokiba numit adugi masing yamlaba kuki nupa singna naga furupta changsin khiba economy blockade pu yaningdaba fongdoktuna rally chatpaga loinana wakat khongjang changsin khibani khongjang sing asi changsilengai gi cherakta kuki lamhenba naha kharana Lemakhong Chingmang gi meitegi yum taruk mai Bani yum sing asigi manungda thinguzam lairit mapuroiba laikhidraba TS Tomba kangujam guni mapuroiba laikhidraba El Sana Zawba yauna mioi ahungi yum ahumdi Meina Tumna chakhautabani MLA gi maikedagi telephone receive tawrakhidabana mahana yum ahum sagani haina fongdokhraba ani KHAKTAMAK sarambagi chapchaba marang khangba ngamkhidri